Phibam phana leiba khujindi sit nali pink machu oirak tawi flexible oi amadi khujingi cuticle adu yamna nanna lei adubu karigumba khujingi masak machu amadi mawong matau adu olaklabadi nutrition watpa infection thokpa natraga hakchangda laina ama leiri haiba khangba yare haina akhang haisingna phongdorakli akhang haisingna phongdorakpagi matung inna khujin mamaida akut atong natraga chekhaiba yaudrabadi khujin adu normal oire haiba khangba yare karigumba khujinda lunula haina khangnaba tha tangkhai manba mawong adu yauraba khujin matonda contact tawraba amadi yamna laina kakpa yarabadi khujin adu phana ana e yaudan leiri haiba yare adubu karigumba khujin adu hangam mapal machu changlabadi madu fungal infection na thokanba thawongni ka hena hangam mapal machu changlaga khujin sangdokpa leplabadi respiratory natraga thyroid ki anabaga mari leinagali karigumba khujin adu ngauthoraklaba natraga machu sengdaba angauba oiraklabadi anemia protein watpa kidney amadi liver gi anaba leirakpa yabagi oithokpa lei khujin aduna higok machu changlaklavadi thamoi natraga thabombiga mari leinaba laina singna maram oiraga e da yawba oxygen gi chang watle haiba khangani khujinda karigumba kusinduna leiba mafam macha macha thengnarabadi psoriasis natraga eczema gumba unsagi anaba leiri haiba khangani khujinda phaina chingba lei kaya leiba thengnarabadi madu mamangda anaba natraga asok apan yaukibana oigali adubu henna musinna leiba lei kaya khujinda thengnarabadi dermatologist singa khudakta tanagadabani hainasu akhanga haisingna makhatana hairi